demographic ta ahongba kya lakliba ase yengsinanaba center na high level committee senkre committee asina lokalakpa tabak singda state lenga nampung phana mateng pangani cm khamsan Tenopal district matong kaktan economic blockade lautokre kuki inpi Manipur gi demand sing sawutladuna Tenopal district ki civil society organization CSO singna me kunipan dagi district asida matong kaktan economic blockade ki khongjang sangsalagani haina law phongtorogli Manipur violence ka mai lenaba case singi trial thuzinanaba Supreme Court na khan khare kunja sok lesingni kulumdoi gi me dagi Manipur da thorokeba violence asiga mari lenana lokalakpa casingi trial thuzinaba Supreme Court na CBI yauna mari lenaba agency singda khan kare ngamkhai paring da kilometer 35 gi manungda sagalamba construction khudingmak thugainaba Amit Shah na khan kare leibak asigi ngamkhai paring da kilometer 35 gi manungda illegal oina sagalamba structure sing khudingmak karigamba maong amatada ngakpi betawdana thudeknanaba mari lenaba authority singda Union Home Minister Amit Shah Akanba Direction pikre TNL urkhul amade kamjongda leiba kuki khul singda direction pikre tangkhul nagalong TNA headquarter na thadorok pasel amada urkhul amade kamjong district ki manungda leiba kuki khul sing irang tholakpa yaba signboard sing Chetanaba amadi kangpokpegi authority da hill house tax thidanaba akanba wafam thamkre working committee on kuki CSO urkhul kobulup amana urkhul amasung kamjong district ki manungda leiba kuki khul singda makogi hill house tax kangpokpida oina pinanaba khankiba amaromda kuki student organizations KSO urkhul district na kamjong amasung urkhul district da leiba kuki khul khudingmakta makhoi kangpokpi district ki manung saruk amani haina masak takpa signboard sing thetnaba khankiba wafam adu hojik oiriba phibam asida hena sauna irang thoroknaba yamna daita leitaba wafam ni haina TNL na hairi TNL gi cherol sin hai urkhul amasung kamjong gi ipa ipuna thambirama ngamkhai paringda traditional jurisdiction punamak yelongmi tangkul naga yamgini masisu otho onsin donabagi hak mahirelup amadi CSO gi makhutta leite maram asina working committee kuki CSO urkhul district amasung KSO urkhul district ki wafam taraina logde wafam adu lam mapuda hak thengnana chingnabani haina logani haina su TNL na phongtoroli Lebak asid ahanba oina Bengaluru da Ebola ni sunaba case ama thenore Bengaluru da thunglakiba Uganda dagi nupi ama Ebola gi laimong choropodagi authorities sina mioi adubu naitom thomlaga confirm tawnaba honari masagi sehi kunipan rom surabi nupi adu Uganda dagi Ahmedabad phawraga Bengaluru gi Kempego da international airport ta thunglakibini Ebola gi manaba layong uthorpodagi nupi adu Indira Nagar da laiba state na salaiba epidemic disease hospital da thamli Union Ministry of Health and Family Welfare gi report matung inadi hojik phawa India da Ebola virus disease ki confirm torba case amata leitri haina phongdokli adum oinamak laisat asigi chetheng phanglaba leba singdagi lakpa mioi punamak mikup nahum singna yengsinbagi thabak chathari Uganda dagi thunglabi nupi adugi sample lauraga National Institute of Virology da test tohon kre Ebola virus disease high blessed ase khwaidagi ihan hanba oina kumja solution jamapon humda tarukta Democratic Republic of Congo da thenakibani hojik phawi oina license ase laksanabagi hidak natraga vaccine amata leitri hairi